थागले ngasi ekoi ani suba ekoi gi conference ki nini chanba numit pung ma ki thoujal lagi ekoi pung phana pangthok tuna lai aduga ekoi gi phajaba ekoi gi sugimatik ekoi gi punsida ngasi thoujal da laikhraba ibung ma bu thaja khraba singda ishorna pamiba ishorna khanghan ningi ba haibadi ishor gi nungsi ba se kadai una nungsi magi nungsi buda depend toba matam da nang agi punsi se ningkha tamba le ai budo ekoi gi pastor heli amadagi brother singkhai dagi yamna sengna koi tamina khre mukhoina haido ki wahi singado yamna maru oiba point singado ai dum haipet mayam da amu remind tawjaboina aina khangan jining ba le ekoi ngasai ekoi pastor heli na hai ki ba ekoi gi bible verse akoi gi Romans chapter 8 ki matang do 8 sida yam sathina maru oi haibudu su takpi khre aduna Romans 8 se kreni akoi shon khraba matik chadraba aduga kaidonungda akoi ngakpi pham thoktraba achugum loba akoi ke ni akoi gi tasengna pangdraba haitai akoi ne ichang thona ngasi akoi na ngasi ishorgi mangda taibang pan sida ngasi akoi thajaba mani haina ngasi lepangami ba mayam singa se masi kari ani masi chawkhraba ibunga ma ki thoujal ne aitai aduna thoujal je mapung phana akoi Romans chapter 8 sida ubu phangeu akoi se mikup khuding se akoi ishorgi mangda ishorgi mate manga lagi shothana lairabani maramdi akoi mikup khuding pap tawduna laibo pa bai bisi ngarang explain taw gre akoi miyeng phawba chumdana yengbase akoina mi haludragasu madusu pap niu ishorgi mangdadi adubo hallelujah ngasi aran ba tahanre ayeba amen Romans chapter 8 ki verse 1 da Christ da laikrba akoi se aran ba tahan ba amata leite na yamna sengna akoi gi akoi pastor amadi brother singkhai dagi akoi phajana akoi tamina phange aduna masi akoi munna wakhan tawminasi akoi kaya matam da magi nungsiba sigi mapana aikhoida lalhanba leitaba punsido ohen bibani aduna magi nungsiba se masina maram oiga ngasi aikhoina ngasi akiba base mi ki ba khaktana tana tayung pan gi samesya ki ba khaktana tana ngasi aikhoi gi pastor na haibi bodo any awang man oirasu ha adoidi Sigisiga akan mana oirasu adugum laba sarga dunna oirabasu kana amadana Christagi nungsibadagi any same kraba ponna oirabasu same driba ponna oirabasu kana na su magi nungsibasidagi khaidokpa aikhoibu namthaba aikhoibu thingjanba aikoi amatang ngamroi abasiniba maramdi aikoi se ngambadagi hena ngambaduniba khwaidagi ngasai pastor haibibodo yamna marik chumna haibire keno habi ma haibado aikoi se hena langam bani hai amen hena langam bado ngasi aikoi oirabani haibasini bako amen aduna ngasi Christagi nungsibase aikoi asuki matik powerful ai oiba oi haitai aduna magi nungsibasi leiba matamda khangma matamda akoi gi brother gi akoi testimony do hojika takhre aduga akoi gi brother Victor gi testimony takhre magi nungsibasina maram oiraga ngasi aikoi gi punsi se pung honge haitai haidi hongkriba mayam singa se ngasi brother singkhaina are brother Victor na mana kannu honabadagi hongkibani haibagi akoi tagibrane moina kannu honabadagi hongkrine da akoi tadibo mokoina sungam ngamdre amambagi poto mangala puthoreba mangala putokbisdi jam important is now sing akoina akoigi asonba si isana khangjaba taeba aise karida solege karida soirige adugi poto kani akoina su ishorgi wahai si kupna thijanba neinaba adugumna aigi asonba se ngasi Christa dai koi anauba punsi phange aikoi hui olambado hui dagi akoi hodong oire hairiba adu taragadi hodong haibasidi karamba saja chatpa hodong di khongani ngyaoina go amen go khongoeba adumaina ngasi aigi masat sidi aigi lamchat sidi aigi wangang sangang sidi asi oigadabani mibu ngakpi bangamba mibu nungsibamba migi maral puthok na ngangdaba migi phanana mangangba mibu pungning thagot piba
akhang kan ba mayam ama ngai ngarang pastor de yu tam kre khang ngai bi yam mathau tai ngang ning nge na pangang da ngang ba kok da khala khala ku do loi hai do ngang thok pa tar ga di tu di ya roi maram di ai khoi se pung ton tonga la ba Christ gi mapa na ngasi ai khoi se ai khoi kana gumba mi na ji su go ji su bu lo chen gi ba tar ga di born again oi re na khoi brother ching khei de gi ta mi na kre nau na pok pa do ngasi ai khoi ro bani aduna akhoi na ngasi nau na poi se ai khoi thawai da nau na pok khra bani akhoi taimang pan gi oi ba keno da hai tar ga di ngasi ai khoi se nau na pok khra ba ai khoi se ai amuk por roi ge akhoi brother chau ba se ngasi ma se ngasi ma chau ba oi na maming thon da na ma taimang pan da pok le ba oi re ba nang no ji hai se ai amuk khana por roi ge ai pok ba se pam de ja ga da ne hai di ai pok khre ba aduna ai se nau na pok khre ba di ai se ano khuse moi khre ai gi pap khuding mak cross jo pi tha khre ngasi ai gi addiction ai gi ason ba ai gi laina laitung ai gi adum le addiction punamak se cross ta Christ ga loina si khre ba amen du ta ra di ngasi bible na hai Christ da lai khra ma ga do aran ba ta han ba leitre ma se dharma chen ba aseng ba do ma oi khre ba du ta ra di ma madu gi por do ai ji shugi ma pan gi aseng mani dharma chen ba mani hai ba do ai khoi na ngang thok pa u thok pa ma sang e amen mangal pu thok pa ma sang e ba ado ngasi khwai da gi nuai pa mana ai khoi da adugum ba achum ran khang bi kan science ai khoi da leira bane ba sina chumi sina chumde ai sidi ai shor gi masa amoi ba gi machat sing ase lamchat sajat phajaba mayam sing ase ngasi ai khoi na khang ba ngam ba gi adugum laba ibungo ma ki thawai ado khoi da leira bane aduna hai ain to ri chumi sidi chumde sidi ai gi machat nate sidi Christian ai ngon de pi ba phajaba machat do nate subai na ngangoi da bani nisha ai ba sidi cross si khrabani ai di nisha sadra ba dharma chen ba pap chungchen chen dra mi sak amani hai bu duni amen madu gi poto khoi lau thok chaba ngang thok chaba hai ba di ngamaktra matam da aina puthoga sai gi prabhu ai ngamdre prabhu nangon da sinajari hai ba si mathau tai ba adugi mahutta prabhu mathau ta de church ka mathau ta de ishor gi wahi mathau ta de ai na ngamna bo hona ta ra ga di adu ngasi isnau kaya amadi ngasai gi ishor gi lap thoga ma masana problem du solve to na hona duna leyo adu gi maram na problem di dum hengalak pa aduna yisudi aho ba musung oroi bani problem samasya punamak tegi kokse ba pa mata ga di jesu na tana lambi leiti ba amen aduna ngasi ai koi ibungo mangon da changja ba mangon da ngaja ba mangon da khoina prabhu ai ngamjadre ai gi polum khudimak to nangon da sinajari haiba matam da di ibungo mahang na kari ai nakoi pothau phangani nakoi ningkha tamba phangani aduga mana ai bisi ngasi Christ da changjar pa matam da di ngasi ai khoi gi ariba mipal khuding mak tu digi anouba bible lai ngasi akoi matik mangal amadagi matik mangalam amadu on thopi re amen ngasi Christ da hek mi pham thang pa Christ gi wada tarak pa mangala du dai khoina pusinjar pa matam da di ngasi ai khoi gi punsi je pungon on thokani hari hallelujah hallelujah aduna ai haiba gi aina ngamgani haiba gi posi akoi thadok si aduna ngasi ai haibi basidi ishona haidi ai haina aina tawgani lona hai badi nang adu illu haibani ba adubu ngasi akoi di ngamde maramdi akoi papi ngaktani adubu ngasi akoi gi mahutta ngasi ngarang du sutamina kre ngasi Jesu Christna akoi na haiba inba ngamdaba singa do akoi Romans 5:7 da su ukre akoi gi ayoral punamak to ngasi Jesu Christna mahut oina ngasi nang aina sigadabu do Jesu na oina sikre aduga ngasi akoi da anoba punsi do akoi da ngasi bibire aduna ngasi adugi maramna ngasi akoi na tawba ngamdaba do ibungo mahana tawkhrabani na tawrisi ibungo mana tawbanina ngasi ibungo mahangna hairiba aina tawgani hairiba amen aduna ngasai Hebrew da tamina bado aduna ngasi akoi da ngasi wale piba do lepkhrabani aduna magi wasak mayam akoi da leikrabani aduna ngasi ishor na ngasi
ngasi aikoigi punsida leiramba asonba area addiction aikoigi punsida amamba area khuding makto ibungo mahagna mangal amammudo mangal onthokani asonmudo akanbo hengani langambo hengani adugum laba akiba misakto kidaba siba kidaba mi adu hengani amen ibungo mahagna aina nate aikoina nate ibungo mahagna ri aina tawgani hairi amen ado hallelujah aduna ngasi aikoigi karam area da aikoi shonba leiba mayam sing ado isana thidoga aigi wangang da soiribra aigi kari da soiribra haibado munna khangdoga asonba sing ado aikoi mangala puthokpase aikoi kauminaroi si snau sing yamna maru oibani mase aduna aikoi amamagi thabak sing ado aikoi gi manganda pusanjaba matamda aikoi ngasi ibungo mahangna ningtaman bigani aduna ngasi ibungo mahaki thaujal bu khangjakraba thaujal bu yazariba mahak adugi punsida bible na hai pap na nakhoi na thakta khudum chalaroi hai amen romeo 6:14 da aduna ngasi brother singkai amadi akoi gi brother victor gi makoi gi punsida ngasai gi moida sungam da matamda ibungo mahaki thaujal aduna sopi matamda di pung hong khiba dugumna ngasi isnau sing ibungo mahaki thaujal aduda ningkha tambale haibisini amen aduna ngasi ibungo mangonda changjariba mangonda pisenjariba mangonda ngajariba misakado magi punsido pap na palaga leiroi phattaba wahai phattaba wangang sangang pangsauda jauba khangma ngamdaba khang heiba leitaba kaisu da bai maram gi damakta ngakpiba ngamdaba mingonda moral sijanba sen thumda ngauba sen thumda pamba aduga akhoi pastor nga jai bi kiom lei kai matam da importance to ke ni ishona punamak bi bi ngam hi ji kau thokre haidi posing du oina taina ba posing du atopa posing du tana ba ishona loina to bangam mi hai basini ba ko akhoi gi punsida huji akhoi munna wakhan to minasi ngasi kare ni akhoi akoina munna huji wakhan tawmina ba jabadu di kainai matamda ngasi ishorgi nungsiba magi thaujal amasung ishor masamang nang aigi damakta lepi bagi maramna aikoigi mayokta aikoigi against ta ngasi kanana so aikoigi mayokta leiba ngamoi phattabana akibana awatbana sothabana kaidungda aikoida aikoigi mayokta leiba ngamoi aduna ngasi ishorna aikoigi damakta leiba maramna ngasi mangonda changjariba khudingmakta adugum laba ningkha tamba mahiyanba punsi adu lei aduna aikoi mangonda chensin jasi mangonda gi lapthoi si mangonda gi lapthoga problem kaidongna solve toba ngamoi aru ibungo mahakse akoigi problem punamakki solve tawna ba adugum mapuduni mangonda changjaba mangonda haija matamda akoi fast bitter ubagumna nakoigi polum langtak na pumna makto mangonda hunsalo ibungo mahangna nakoigi dama khanbi hai amen aduna mangonda chensin jasi madugi matam adu khaktada aikoigi award pa darkar leiba amasung aikoigi apha apun khudimak ibungo mahangna thadok pigani amen aduna asi fauba aina haijaning baduni aduna ngasi haiba wahi sing ado akoi ngasi akoigi brother singkai amadi pastor heli dagi tamina khraba sing ado aina dum point tawjaraga maru oiba sing aduni aina haidok chari se hojikti aikoigi matam mase leitre aduna aroibagi closing prayer tawraga akoi program ase akoi losinaba tawsi